ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯦꯂꯣꯔꯤ ꯅꯣꯡꯃꯥꯏꯊꯦꯝꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯉꯥ ꯇꯣꯏꯊꯣꯡꯗꯣ ꯉꯥ ꯇꯣꯏꯊꯣꯡ ꯄꯨꯖꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯇꯧꯕꯅꯦ ꯇꯨ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯂꯐꯨꯒ ꯃꯪꯒꯟ ꯑꯁꯨꯕꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛ ꯀꯩꯅꯣꯒ ꯇꯣꯠꯈꯥꯏꯖꯔꯒꯦ ꯇꯧꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯁꯨꯔꯒꯦ ꯑꯗꯨꯒ ꯊꯨꯝꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯃꯟꯗꯧ ꯃꯥꯜꯂꯦ ꯊꯨꯝꯁꯦ ꯈꯔ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯀꯦ ꯑꯩꯅ ꯂꯐꯨ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯗꯅ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯃꯤꯃꯤꯅꯦ ꯂꯐꯨꯅꯦ ꯍꯋꯥꯏ ꯃꯪꯒꯟ ꯑꯁꯨꯕꯅꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯐꯖꯅ ꯍꯥꯎꯔꯗꯕꯅꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯎꯔꯦ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟꯒꯤ ꯁꯥꯒ ꯁꯥꯕꯁꯤꯗ ꯂꯐꯨ ꯁꯤꯡꯖꯨꯁꯦ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄ ꯑꯩꯅ ꯏꯔꯣꯟꯕꯗꯒꯤ ꯍꯥꯎꯔꯦ ꯉꯥ ꯑꯇꯥꯎꯕ ꯉꯥ ꯊꯣꯡꯕ ꯁꯤꯡꯖꯨ ꯈꯨꯍꯥꯎꯁꯤꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯒ ꯁꯥꯕꯁꯤꯗ ꯃꯌꯥꯝ ꯃꯥꯏꯒꯁꯦ ꯎꯔꯤꯡꯅ ꯚꯨꯠ ꯃꯥꯜꯂꯦ ꯌꯦꯡꯉꯝꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯥꯕꯩꯁꯦ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯁꯛꯇꯤ ꯎꯔꯤꯡ ꯃꯌꯥꯝꯁꯤꯅ ꯄꯨꯔꯥ ꯚꯨꯠ ꯃꯔꯨꯅꯤ ꯍꯣꯏ ꯉꯥꯕꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯉꯥ ꯇꯣꯏꯊꯣꯡꯕ ꯑꯣꯏꯔꯗꯤ ꯃꯔꯨ ꯈꯤꯇꯪꯗ ꯑꯗꯨꯝ ꯌꯥꯎꯏꯅꯤꯀꯣ ꯂꯐꯨ ꯁꯤꯡꯖꯨꯁꯤꯅ ꯃꯔꯣꯝ ꯍꯥꯎꯋꯦꯕ
ใช่ไหมหอม신거랑해 자 아버지들 훨씬 좋잖아 뭐 깜면 수분이 보면 어머 아참 쌤네 참봐 자 뭐 섭섭해 어머 잘라래 맛있네 살짝 쌉싸 아우 짜강 ăn ra là có chương trình em đã khai lại phần 알아 사는 실망아
ꯉꯁꯥꯏ ꯊꯥꯎ ꯆꯥꯔꯨꯕ ꯏꯁꯤꯡ ꯊꯛꯄꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯁꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ